Iramdam asigi nupi oibisingbu hiram kayada malengi mipum kayana ngasi pauba singthanari. Imung manunggi makup mata yengshinba pubada natana ngasidi mapan tholaktuna senthung tansinbadasu achouba thodang kaya lauri. Sandan lambi kayagi manungda iramdamgi laihau asida yamna chanaraba maheroldagi laishon tinson natraga thaudo wathok kayada maru oiba polam ama oiriba kaunana saba polam kaya putoktuna madudagi phanglakpa senpham singna imung manung pubada achouba mateng oiri. Imphal Mayoldagi Kha Pangna kilometer 15 rom chatlaga leiriba Thawbal district ki manung channa leiriba Thawbal wang matabada kaunana saba polam kaya ama marang kaina iramdam khakta natana malem pumbada phanghaliba Romita Handicrafts Enterprises asisu khudam ama oibiyai asumna weak women income generation center gi secretary su oiribi loinana CBBO haibadi cluster based business organization ki su CEO su oiribi amadi center asibu chalairibi oinam Indira Deviga unaduna wafam khara asumna thamlakli. Aikoigi women income generation center Thawban ngasiga akoi hoju phawada 29 years ki journey ni koise sahi kunga mapan sure masida ikoina koi maruaina step haiba project ama government of India gi makhada kauna gi si tha hung gi paikhat sakhi hari by step haiba project tu gi makhada continuation haibadi government gi laudabida 3 months ki training du gi matung dai khoina production center se outlet 32 thame 32 si koi production jam phajana puthoga atop atop koi domestic aduga India gi market sing international market sing si khoina phajana market se tum tawbanga mi haiba tare adu po si gi production si yam tarakpa matam da beneficiary artisan sing ji hingnana bagi da maktai koi weeks na marketing is service outlet ama thami outlet to aikoina ngasi mayamna recognition tawriba khoigi Romita Handicraft haibase koi weeks ki makhada puthorapa product mayam aduga anauba lakpa artisan mayam asi koi Romita Handicraft ne koi control tawraga chali masida hoje khoigi work tawrisi yamna chawba contribution ama haiba tare government sarmi ama khoigi service piba ngamdabudo aikoina mi kunmanga gi 32 unit che koi phajana production puthoga chali che since 2000 de koi research work si hawe do 2006 tagi market outlet si tawre still hoji 2023 bog da koi pochi order si makhat makha dum leptana lai aduga artisan sing gi magi life se dum sustainable ohelaga chale samna koi gi impact tv gi coverage lobi balak pasing da ina pinning ba message ti women income generation center Thawban se hauji phawbuda khoina national gi aduga international gi oina 19 times koi recognition award na chingba se koi phangre khudam oina bharat ki president Dr. Shankarayan Saramana national award pibiba United Nation gi UNDP gi award phangba asina chingba award ke asinga loina na ikhoina thabaksi phajana government recognition tawraga koi lai hauji phawda ikhoina paikhatlisi division ahum dani ahan bada ikhoina preference pi basi children gi ikhoina girls home ama angang sing nupi macha sing gi ran tawje masida nupi macha 53 lai aduga ani subada ikhoina nupi singi de scheme mayam ama khoi divide tawraga su maroi nei khoi gi nupi singi laibham chabham aduga thabak su na bagi outlet asida khoi base tawi laibham na ashram se khoi Bishnupur da khoigi maibam lok pasingi manakta thame shakti sadhan home haina aduga work to bana koi weeks ki makha da leiba Romita Handicraft na maroi na khoigi handicraft ki activities myam sing success hoina bo honai aduga ahum subana khoigi marginal farmer lomi singi masina khoina Central Agriculture University ki makha da Manipur da company taru aduga Arunachal da company manga Tripura da ani hauji phawbuda koi punna company tarahum doi se establish tawraga koi develop tawna bo khonai mari subada koina target tawraga thamisi angkhe kholo youth haina koi project ama hauji fully research tawba loisale based on livestock ta masina koina drug na shuuraba youth sing drug users sing sigi life si karmai sustain ta hongeda ki haibarom dai koina based tawgani through agri tourism
base tawraga hariba project si paikhalakani hauji paikhaliba yamna mai pakpa project singi manungda Romita Handicraft na pukhatliba kauna gi project se akhoi weeks ki achauba backbone amani history da hariba wafam se aina ngasi akhoi gi impact ki coverage lawbi balakpa aigi nungsijaraba sininaw singda koi thamjaningi Manipur praja singda so koi hainingi madudi thabak si government ki natraga so koi private oina tawba yai tawbadadi tawba matamda yam pukchen sengba yam transparency oiba ma changi ngasi aikoina market ki pura daito sinari ba aikoigi mayanglangba Manoranjan hariba se aikoiga hana weeks ki director oi haujisu director oiraga su marketing in charge sinaba matamda mana artisan singjingi khallaga yam sincere oina tawbasi ubuda aikoida yam nungaiba as a head of the institution aikoida yam nungaiba feel tawi adumai tawdana every thabak tawrakpa matamda pukchen sengba amadi transparency oitade akhoi isaju hingani ado mi singju thabak piba ngamgani haiba message se ai Manipur miyam da thamjani asumna oinam Indira Devi gi matengdagi ngasidi Manoranjan mangang amadi Romita mayanglambam husband and wife oiba khaknatana nupi nupa gi thak khaidana thabak thorong kayada mateng paminaduna ngasi inkumja lisinganiga taruk-tagi Romita Handicrafts Enterprises hangdoktuna ngasidi mai pakna kaunagi polam kaya saduna puthokli amadi atopa state singdasu yamna pamnaba polam ama oirakli amadi dharma achoba apikpa khaidana maru oina nupi oibi singda hena thabak piduna senthok lambi lehelli hairiba Romita Handicrafts Enterprises asi matau karamna haudorakhibano haibadu akhoi punna Khangminashi Impact TV na sandokchaba Khangminashi Manipur hariba thoramasibu miyeng tabiriba kwai punapu ahanba maktada Ranina melbamna taram nokchabaloina khrongjari tamo amadi iche ko ade khoigi tamoga ichega haidi mingse mayamda saktak poina lepham adi angang kya leire haibdo mayam tang thambiram aigi ming Romita mayanglambam ado ai isa ahum leire anga ahum ne adu nupi ani ama nupa ama tamogi aigina mayanglambam Manoranjan lepham si mayamna jaga je hangaga kamain haigani akhoi si Thawal wang mataba weeks complex Thawal wang mataba anuga near Thawal college maina chale akoina ngasai hekjang produce pot myam ujagre ko ado masigi hiram sida khoigi kauna gi product na myam polam myam sari ko masi kamai tawga karam wakhalon dagi masi sage haina khalakibano aduga chahi kya dagi sama horakibano habidu haidi tendapa wari intang libiram khoje 2000 dagi hore training pibase pisingda aduduga khoina production puthoga phajana khoi production tha chonthokpa horakpase se 2006 dagi khoina howeba 2006 dagi aw khoina se week ta tawraga isi khoigi kaino se isi Indira haitara mana tawraga training singse mayam pire nupi singse loina aduga khoina training se pira matamda production khoina thaba horok phina 2006 dagi thaba howe adugi makhada mu khoina Romita Handicrafts haisia sisina mu ranta hoba haitare khoina production singse na sell tawba ahamada yam pikna tawram adu sina maroina akhoi si na matamda khangi si khoigi nupi maroina senthok lambi yam watpa nupi singse sigi self employment gi senthok lambi sem na nugi pandam si mana yam kana dum khala leiba ada akhoi kaidau sige sum khanara koda state and Ministry of Women and Child Development gi makada state project amakha kaunga da koda tha ahum mukhi training haitare adu pi training pi basi mathamdu yam kashi yam kana kaunai product si variety am leite ado akoina training si pi ba matung dagi di akoina ano no design si sana khara puthokpa de customer na khara customize tawraga sim pi ko dagi production capacity ji henkale maroina round about 2006 adwai dagi production capacity ji henkale adagi di akoina yam pikpa unit amaka oina women income generation center weeks ki yam pikpa unit amok oiram badagi kano di akogi expansion hai tare ko expansion si tawdaba yadaba mata ma lakhre customers je akoina expand tor ko matamda adagi international trade fair gumba adum chatle
retail की दिशालते याम करना retail sale की भी दिशालते मरोई ना अपने साली से कोई international trade exhibition निधि हायरगा retail sale न तबा कोई demo की product sample अमूम पूरा चलेगा अदु मायने तो वो international trade fair से चाहे करा दम चला में 2000 up to 2008 दोई बुक चला में 8-9 दोई बुक चला में अदु चला में बदल की कोई सब चाबा कोई stable होगा लिंक दबा customer करा दम ले बा हो रखे बदल की अदे कोई याम करना exhibition दा चप्पल सुंदर बिदे था बुक सिंखला कोई अदुना production नोम दा माय उनसा लपनी ना अदु माय तो रगा 2006 onwards कोई फजना production full swing दा फजना production को तो कोई हो रखा है नुआइजे अदो खुगी कौना गी पोलम म्याम सादुना पुथोली को अदो सिगी कौना म्याम सारी पुथोली म्याम सी कौना हाइबा पुथोकसे सी कदाई दगी लौबी बगे हाइदी पोलम सिंग साना मोनाबदा मेनोइना इसागी लौखाइ लेबिब्रा कना हाइबिगिनी अखोई कइनो तवे कौना से अखोइना मफम जे अनि हुम थोना लौवे हाइदी अखोइना सही गी लौबा हायरसुको हाइदी मथंग खाउदेबो लौरोकसे सिगी अखोइना लौबन हा लौबगी स्टाइल हाइतारे तुमाइना अखोइना पैसा हाना लोइमक पिछल्लेबा तुमाइ तौरो अखोइना मफम सेकमाय अदगी लांगमै थे सुमाइना लोइ लौवे मफम कौना अफबा मफम मफम जिंगसे हाइना लौवे अदगी अखोइ इसागी ओइना खरा थाय थाबदु यामते अदुना कोनाबा ngamdabnina adi worker yamakpanina adu tawba ngamakte aduna khoina amda suloi loksanba haitara adu si lori basing cha khoina mic phalpa matamda da lawdeba mamangdagi khoina paisa hana loimak piraga thammeba sahi gi haidi labuk sima khoi lengdrabani haiblo lofom se haina thamai raw material part si di oina di khoina khoi gi thajari ba khara di thai aduna sukona bangam da sai heavy oina sangakoni na aduna ke doyebu hojik si akhina thadajari si investment खतौ सी कोई raw material की part से दा हाउरगा लेरबा कौना की कनो लबुक सिंग से सीधा सो अपने investment जी तौरे अदुगा था द्रिबगी लोफम नौना सेमकट कदौबा कामबु सरुक खरा मा अदगी हाउरगा लेजरबा हजु लोक यारबा अदुमबगी अनिमक सिदा अदुम पैसा अपने investment अदुम तौरे raw material part को ने मरमदी raw material part से दा कोइना मतिक चाना raw material से sufficient quantity दा लेगी मतिक अखोइ दा order लोबो दा अखोइ दा पुंग लुमबा हाइताने पा अदुना वात नबी होनर को दा raw material shortage से लई यादम निना all the year round अदुम shortage से लई यादबनिना वात नबी मरक थन तामो कोइ कौना सी कोइ मखल variety से क्या मुशुगे हाइबिदु शोतन ताकपिरा कौना सिटी कइनो तौरे मखन से थाइना दि अनि रखक फालमेबको हौजिति मरी थोना फाले कालियल हाइबमा कालियल हाइबसना मापान जावरनिको अदगी थंगनाबा हाइबमा अनि बौति खरा फै अदुगा मरक्ता अमा लाकनेब अहुम सुबजे सिमदि अखोइना कौना ओइना पोट फेनबदा यामना क्वालिटी लेबा पोट ओइदे अदुगा निंगथम हौजिक चंगक मतमसे सि जनवरी दा अमा फानगनी सि कौनासना मुक्ते तक तारागा पोटति अदुम खरा अदुम नुंगाइगनी अदोरसु कालियन की दौनादि यौदे हौजिदि अखोइना फाललिसे था अनि अहुम माइगी लमदुकी मतुंगिना येंगागा लेहाउ लेबा लेतबदि मतुंगिना येंगागा अखोइना फालले सही अमदा मरिरक फानबा अहुमलक फानबा हाइ सुमाइना अदुगा ताम कोइ पोलम सिंजि सा मनबा होनबदा कोइ कौना से variety सु खाइदोबनिना सागी करम्बा कौना मखलना हेना साबदा चेटके हाइबदो अदुजा हाइबदा सिगी मतंग सिददि अखोइना कौना से variety बुदि लैरे सही मयुंदा अखोइना अहुम मरिरक थोना crop लौबसिदा सागी से खुदम मोइना अखोइगे मे जून जुलाई एप्रिल स्वाइबोगी कौना सी summer season कौना कालेन कौना हैना कौरे अदा मखोइ सिंगसिना साबा याबा प्रोडक्ट सिंगसे अखोइना आइडेंटिफाई तौथोए अदुगा समना हारकाना अखोइ जाली खुदम मोइना सुमगी जाली की पोचे सुमसी सारपो मतंददि अखोइना कौना सी अदुगी मतिक मसा से उइबा फाइबर की सांग यामना यावबो कौनाना साबा उइबसे जानेयबा मरमदि अदुगा निथम कौना गुंबा अदुगी अखोइगी निथम कालेन अनिगी मरक से चेरक की कांबू की कौना सिना सारगदि अखोइगी काइगन बाहाय तारे सुमाइ मोइना येप खोखो तोरकान सिदा अदुना मरवेन स्पेशली अखोइगी सनचन बसिना करिना चनरगेबु अखोइगी कालेन कौना से कालेन कौना ना साबा यादबो पोरमता लेते डिजाइन तोबो कुतिंग फ्लेक्सिबल ओइबा डिजाइन कुतिंग पुथोपा ngamba मनुंगी अखोइगी फाइबर की चांग याम हेना यावबा हाय तारे अदुना फाइदगी बेस्ट क्वालिटी ले कनोगी कौना मखन से का समर सीजन कौना सिने अदुना
ꯑꯗꯨ ꯈꯛꯇꯅꯁꯨ ꯁꯝꯃꯔ ꯁꯤꯖꯟ ꯀꯧꯅꯥ ꯉꯥꯛꯇꯅꯁꯨ ꯆꯍꯤꯗꯨꯃ ꯀꯣꯟꯅꯕ ꯉꯝꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯀ꯭ꯔꯣꯞꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯂꯧꯗꯤ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯁꯥꯕ ꯌꯥꯕ ꯑꯥꯏꯇꯦꯝꯁꯦ ꯁ꯭ꯄꯦꯁꯤꯐꯥꯏ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯁꯤꯅ ꯁꯤ ꯁꯥꯕ ꯁꯤꯅ ꯁꯤ ꯁꯥꯕ ꯍꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯖꯥꯂꯤꯒꯨꯝꯕꯒꯤ ꯄꯣꯠ ꯁꯥꯕꯁꯦ ꯁꯤꯗꯗꯤ ꯁꯝꯃꯔ ꯁꯤꯖꯟꯒꯤ ꯀꯩꯅꯣꯁꯦ ꯕꯦꯁ ꯇꯥꯔꯦ ꯇꯥꯃꯣꯅꯁꯨ ꯄꯥꯏꯕꯤꯔꯤꯀꯣ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕ ꯑꯃ ꯎꯖꯔꯤ ꯁꯤ ꯂꯥꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯃꯆꯨꯁꯦ ꯁꯪꯉꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯗꯥꯏꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯅꯤꯡ ꯇꯧꯕꯅꯤ ꯁꯤꯒꯤ ꯀꯁꯇꯃꯔꯅ ꯃꯣꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡ ꯁꯤ ꯊꯥꯕꯤꯌꯨ ꯑꯗꯒꯤ ꯃꯆꯨꯅ ꯁꯤ ꯁꯪꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯃꯣꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯄꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯂꯔꯗꯣ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯑꯣꯏꯔꯤꯁꯦ ꯀꯔꯝꯕ ꯄ꯭ꯔꯗꯛꯇꯅ ꯍꯦꯟꯅ ꯑꯣꯏꯒꯤ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯗꯤꯋꯥꯂꯤ ꯃꯇꯝ ꯑꯣꯏꯈꯤꯕꯅꯤꯅ ꯐ꯭ꯔꯨꯠ ꯕꯥꯁꯀꯦꯠ ꯍꯥꯏꯇꯥꯔꯦ ꯒꯤꯐ ꯕꯣꯛꯁꯁꯦ ꯁꯤꯅ ꯌꯥꯝ ꯆꯠꯂꯦ ꯍꯟꯗꯛꯀꯤꯗꯤ ꯑꯗꯨ ꯉꯥꯛꯇ ꯇꯧꯋꯦꯕ ꯒꯤꯐ ꯑꯥꯏꯇꯦꯝꯁꯦ ꯒꯤꯐ ꯑꯥꯏꯇꯦꯝ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕ ꯈꯛꯇꯅꯦꯕ ꯑꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯁꯦ ꯀꯌꯥꯃꯨꯛꯇꯤ ꯂꯩꯒꯦ ꯁꯤꯟꯃꯤꯁꯤꯡꯁꯦ ꯁꯤꯟꯃꯤꯁꯦ ꯑꯅꯧꯕ ꯑꯩꯈꯣꯏꯅ ꯑꯦꯅꯔꯣꯜ ꯇꯧꯕꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯦ ꯐ꯭ꯔꯦꯁꯁꯨ ꯑꯗꯨꯒ ꯍꯦꯛ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯗꯨꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕ ꯃꯁꯤꯡ ꯆꯥꯎꯔꯥꯛꯅ ꯍꯥꯏꯔꯒꯗꯤ 100 + 200 + ꯑꯣꯏꯔꯅꯤ ꯑꯔꯤꯕ ꯑꯅꯧꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯀꯔꯁꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯁꯥꯕ ꯍꯩꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯌꯨꯝ ꯑꯃꯒꯤ ꯃꯤ 5ꯗꯤ ꯁꯥꯏꯌꯦꯕ ꯑꯩꯈꯣꯏꯅꯗꯤ ꯃꯤ ꯑꯃꯈꯛꯇꯪ ꯌꯨꯝ ꯄꯥꯒꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯗꯗꯤ ꯃꯤ 300 400ꯒꯤ ꯃꯊꯛꯇ ꯑꯣꯏꯕ ꯋꯥꯀꯔꯁꯦ ꯑꯩ ꯑꯃ ꯇ꯭ꯔꯦꯅꯤꯡ ꯄꯤꯔ ꯍꯩꯈꯤꯕꯁꯦ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯗꯣ ꯂꯣꯏ ꯁꯥꯏꯌꯦꯕ ꯐ꯭ꯔꯦꯝ ꯑꯃ ꯄꯥꯏꯕꯁꯦ ꯐ꯭ꯔꯦꯝ 3 ꯄꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯗꯗꯤ ꯃꯤ 1000 ꯈꯛ ꯑꯣꯏꯔꯦ ꯈꯜꯂꯣ 900 ꯈꯛ ꯑꯣꯏꯔꯦ ꯈꯜꯂꯣ ꯗꯕꯜ ꯂꯥꯛꯑꯦꯕ ꯂꯣꯏꯅ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯅ ꯁꯥꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯁꯝꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯧꯅꯥ ꯀ꯭ꯔꯥꯐꯁꯤ ꯍꯥꯟꯅꯗꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯉꯥꯛꯇꯅ ꯁꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯃꯤ ꯑꯃ ꯏꯃꯨꯡ ꯑꯃꯗ ꯃꯤ ꯑꯃ ꯇ꯭ꯔꯦꯅꯤꯡ ꯐꯪꯈꯤꯕꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯃꯨꯡꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯡ ꯃꯥꯏꯅꯔꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ 15 ꯃꯊꯛ ꯑꯦꯗꯜ ꯆꯪꯉꯛꯑꯕꯁꯤꯡꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯀ꯭ꯔꯥꯐ ꯑꯣꯏꯅ ꯄꯨꯟꯅ ꯑꯗꯨꯝ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯖꯨꯝ ꯑꯃꯗ 50,000ꯃꯨꯛ ꯇꯥꯜꯂꯦ ꯍꯥꯏꯕ ꯊꯥ ꯑꯃꯗ ꯃꯣꯏ 3 ꯁꯥꯕꯁꯤꯗ ꯂꯥꯏꯅ ꯑꯗꯣ ꯇꯥꯃꯣꯒ ꯏꯆꯦꯃꯒꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕꯗꯤ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯃꯁꯤ ꯀꯃꯥꯏꯅ ꯊꯑꯣꯏꯅ ꯀ꯭ꯔꯥꯐꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯏꯟꯁꯇ꯭ꯔꯛꯇꯔ ꯀꯧꯔꯒ ꯊꯥꯏꯅ ꯍꯧꯗꯣꯔꯛꯄꯩ ꯃꯇꯝꯗ ꯏꯟꯁꯇ꯭ꯔꯛꯇꯔ ꯀꯧꯔꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕ ꯎꯍꯧꯕ ꯄ꯭ꯔꯣꯗꯛꯁꯟ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯂꯩꯈꯤꯕꯅꯤꯅ ꯈꯪꯗꯕ ꯌꯥꯗꯕꯁꯤꯡꯗꯣ ꯈꯪꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯔꯣ ꯁꯤ ꯇꯧꯁꯦꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯄ ꯃꯣꯏꯅ ꯈꯔ ꯍꯩꯖꯕꯗꯨ ꯍꯩꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯅ ꯁꯤꯗ ꯇꯧꯔꯁꯤ ꯁꯤꯅ ꯁꯤꯗ ꯇꯧꯔꯁꯤ ꯍꯥꯏꯁꯨ ꯀꯂꯔ ꯑꯣꯏꯔꯁꯨ ꯍꯩꯇ ꯌꯥꯗꯕꯅꯤꯅ ꯇ꯭ꯔꯦꯅꯤꯡꯃꯛ ꯆꯠꯂꯨꯗ꯭ꯔꯁꯨ ꯃꯣꯏꯁꯤꯡꯗꯨꯒꯤ ꯐꯖꯕ ꯊꯤꯕ ꯈꯟꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯗꯤꯖꯥꯏꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯍꯩꯔꯕꯅꯦ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯐꯤꯅꯤꯁꯤꯡ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯇꯧꯔꯕꯅꯦꯕ ꯎꯄꯥꯏ ꯂꯩꯇ ꯗꯤꯖꯥꯏꯟ ꯐꯖꯕꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯁꯤꯟꯃꯤ ꯃꯌꯥꯝ ꯑꯃ ꯏꯁꯥꯒꯤ ꯃꯈꯥꯗꯁꯨ ꯂꯩꯕꯤꯔꯦꯀꯣ ꯃꯈꯣꯏꯁꯤꯡꯗꯤ ꯏꯆꯦ ꯃꯅ ꯑꯣꯔ ꯇꯥꯃꯣꯅ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯍꯥꯏꯗꯤ ꯋꯤꯛ ꯑꯃꯒꯤ ꯊꯥ ꯑꯃꯒꯤ ꯃꯥꯏꯅ ꯄꯤꯕꯤꯕ꯭ꯔꯥ ꯃꯁꯤ ꯔꯤꯐ꯭ꯔꯦꯁꯔ ꯀꯣꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯐ꯭ꯔꯦꯁꯔ ꯀꯣꯔꯁꯁꯤ ꯗꯤꯖꯥꯏꯟꯁꯤ ꯑꯃꯅ ꯑꯗꯨꯝ ꯂꯣꯏꯕ ꯂꯩꯇꯦ ꯗꯤꯖꯥꯏꯟꯁꯤ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯦꯕ ꯃꯇꯝꯒꯤ ꯇ꯭ꯔꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯑꯅꯧ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯁꯝꯇꯥꯏꯝꯁ ꯀꯁꯇꯃꯔꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯛꯄ ꯌꯥꯎꯋꯦꯕ ꯄꯣꯠꯁꯤ ꯃꯣꯏꯅ ꯄꯥꯝꯖꯕ ꯗꯤꯖꯥꯏꯟꯒꯁꯤ ꯃꯣꯏꯅ ꯗ꯭ꯔꯣꯌꯤꯡ ꯄꯤꯔꯛꯑꯒ ꯁꯥꯕꯒꯤ ꯗꯔꯀꯥꯔ ꯂꯥꯛꯄ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯥꯔꯒ ꯑꯗꯨꯝ ꯂꯥꯛꯏꯕ ꯀꯟꯚꯦꯟꯁꯅꯦꯜ ꯔꯤꯒꯨꯂꯔ ꯑꯥꯏꯇꯦꯝꯁꯤꯡꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯞ ꯇꯣꯞꯄ ꯄꯣꯠ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯔꯤꯐ꯭ꯔꯦꯁꯔ ꯀꯣꯔꯁ ꯄꯤꯌꯦꯕ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤ ꯑꯁꯨꯛ ꯁꯥꯟꯁꯤ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯟꯇꯤꯇꯤ ꯑꯣꯔꯗꯔ ꯂꯥꯛꯏꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯡ ꯂꯥꯛꯏꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ 5 ꯅꯠꯇ꯭ꯔꯒ 10ꯅ ꯁꯥꯟꯁꯤ ꯍꯥꯏꯇꯥꯔꯒꯗꯤ 5 ꯅꯠꯇ꯭ꯔꯒ 10ꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯀꯧꯔꯅꯤ ꯑꯗꯨꯒ ꯔꯤꯐ꯭ꯔꯦꯁꯔ ꯀꯣꯔꯁ ꯄꯤꯔꯅꯤ ꯏꯟꯁꯇ꯭ꯔꯛꯇꯔ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯐꯝꯁꯤ ꯀꯗꯣꯝꯗ ꯑꯣꯏꯔꯤꯅꯣ ꯏꯆꯦ ꯑꯩꯈꯣꯏ ꯁꯥꯐꯝꯁꯦ ꯁꯤ ꯋꯥꯛꯁꯦꯠꯁꯤꯗꯁꯨ ꯂꯩꯔꯦ ꯏꯝꯕꯣꯏꯇ꯭ꯔꯤꯒꯤꯅ ꯁꯣꯝ ꯅꯥꯀꯟ ꯂꯩꯔꯦ ꯑꯅꯤꯃꯛꯁꯦ ꯇꯧꯔꯦ ꯇꯥꯃꯣꯒꯅ ꯍꯥꯏꯐꯦꯠ ꯃꯣꯏꯅ ꯁꯥꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯉꯨꯕ ꯑꯣꯏꯅꯀꯣ ꯉꯥꯛꯇꯪ ꯌꯦꯡꯉꯨꯁꯤ ꯆꯠꯁꯤ
ꯑꯗꯣ ꯑꯩꯁꯨ ꯁꯥꯕ ꯃꯇꯦꯛꯇ ꯌꯥꯎꯖꯒꯦ ꯍꯩꯕ꯭ꯔꯦꯡꯒꯤꯀꯣ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯣꯜꯂꯤꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯂꯣꯜꯂꯤꯅꯣ ꯑꯝꯇ ꯌꯦꯡꯖꯒꯦꯅꯦ ꯃꯅꯥ ꯄꯥꯟꯕꯒꯤ ꯍꯪꯅꯔꯤꯁꯤꯗ ꯑꯗꯣ ꯃꯁꯤ ꯁꯥꯕꯁꯤ ꯂꯣꯟꯕꯁꯤ ꯅꯣꯡꯃꯗ ꯑꯗꯨꯝ ꯂꯣꯏꯕ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯝꯃꯦ ꯑꯗꯨꯝ ꯉꯝꯃꯦꯕꯀꯣ ꯕꯦꯛ ꯑꯆꯧꯕ ꯃꯆꯥ ꯅꯥꯏꯌꯦꯕ ꯑꯆꯧꯕ ꯑꯣꯏꯔꯗꯤ ꯅꯣꯡꯃꯗ ꯑꯅꯤꯒꯨꯝꯕ ꯑꯗꯨꯝ ꯂꯣꯜꯂꯤ ꯃꯆꯥ ꯑꯣꯏꯔꯗꯤ 4-5 ꯂꯣꯟꯕꯁꯨ ꯌꯥꯎꯋꯤ ꯑꯣꯀꯦ ꯅꯣꯡꯃꯗ ꯑꯗꯨꯝ 4-5 ꯑꯗꯨꯝ ꯂꯣꯏꯕ ꯉꯝꯃꯦꯕꯀꯣ ꯇꯝꯃꯗꯤ ꯑꯗꯨꯝꯗꯤ ꯍꯩꯔꯛꯀꯅꯤ ꯑꯗꯣ ꯑꯍꯥꯟꯕꯩ ꯑꯣꯏꯕꯒꯤ ꯈꯤꯇꯪꯗꯤꯀꯣ ꯈꯨꯠꯂꯣꯏꯕ ꯋꯥꯠꯂꯦ ꯑꯗꯣ ꯃꯁꯤ ꯁꯥꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗ ꯊꯕꯛ ꯌꯥꯎꯕꯁꯦ ꯊꯥ 7-9ꯒꯨꯝꯕ ꯁꯨꯔꯦ ꯊꯥ 7-9ꯃꯨꯛꯇꯤ ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯦꯃꯦꯟꯁꯤ ꯅꯣꯡꯃꯗ ꯁꯥꯕ꯭ꯔꯥ ꯑꯣꯔ ꯕꯦꯛ ꯃꯁꯤꯡꯗ ꯆꯠꯂꯦ ꯕꯦꯛ ꯃꯁꯤꯡꯗ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯞ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯤꯡ ꯑꯝꯇꯪ ꯈꯪꯖꯒꯦ ꯏꯇꯥꯒꯤꯀꯣ ꯁꯨꯖꯇꯥ ꯂꯩꯐꯝꯗꯤ ꯁꯥꯏꯗꯤ ꯑꯗꯨꯝ ꯑꯣꯏꯕ꯭ꯔꯥ ꯅꯠꯇꯦ ꯀꯛꯆꯤꯡꯗꯒꯤ ꯀꯛꯆꯤꯡꯗꯒꯤꯅꯦꯕ ꯑꯗꯣ ꯀꯛꯆꯤꯡꯗꯒꯤ ꯑꯗꯨꯝ ꯁꯤ ꯇꯥꯟꯅ ꯑꯗꯨꯝ ꯂꯥꯛꯏꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯕꯦꯛ ꯂꯧꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯁꯤꯗꯒꯤ ꯊꯤꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯑꯣꯀꯦ ꯑꯣ ꯑꯗꯨꯗꯤ ꯁꯨꯝꯕ ꯄꯣꯂꯥꯡꯒꯨꯝꯕ ꯂꯣꯟꯕꯗꯪ ꯑꯣꯏꯕ꯭ꯔꯥ ꯁꯥꯕ ꯈꯣꯠꯄꯗꯤ ꯌꯥꯎꯕꯤꯗꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯂꯩ ꯈꯛꯇꯪ ꯂꯣꯜꯂꯦ ꯁꯥꯕꯗꯤ ꯍꯩꯇꯦ ꯁꯥꯕꯗꯤ ꯍꯩꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯃꯁꯤ ꯂꯣꯟꯕꯒꯤ ꯃꯣꯏꯅ ꯀꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯑꯣꯏꯅ ꯆꯪꯖꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯣꯏ ꯏꯁꯥꯅ ꯁꯨꯝ ꯌꯨꯝꯗ ꯁꯨꯝ ꯐ꯭ꯔꯤꯗ ꯁꯨꯝ ꯂꯩꯊꯣꯛꯄꯗꯣ ꯑꯗꯨꯝ ꯄꯥꯝꯗꯕꯒꯤ ꯁꯨꯝ ꯇꯦꯛ ꯁꯨꯝ ꯑꯗꯣ ꯀꯩ ꯐꯥꯎꯒꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯕꯛ ꯄꯤꯗꯅ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯉꯥꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯁꯦ ꯀꯔꯤ ꯐꯥꯎꯒꯦ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯎꯖꯕꯗ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯝꯃꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯤꯟꯐꯝ ꯑꯃ ꯁꯨꯃꯥꯏꯅ ꯄꯤꯕꯤꯕꯒꯤꯗꯃꯛꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯔꯣꯃꯤꯇꯥꯕꯨꯀꯣ ꯊꯥꯒꯠꯆꯔꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯧꯋꯦꯕꯀꯣ ꯄ꯭ꯔꯤꯌꯥꯡꯀꯥꯁꯤ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯔꯝ ꯀꯛꯆꯤꯡꯗꯒꯤ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯤꯌꯥꯡꯀꯥꯁꯦ ꯁꯤ ꯂꯣꯜꯂꯤꯕꯁꯤ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛꯇꯤ ꯂꯣꯟꯕ ꯉꯝꯒꯦ ꯅꯣꯡꯃꯗ 5ꯃꯨꯛꯇꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯂꯣꯟꯕ ꯉꯝꯃꯦ ꯑꯣꯀꯦ ꯊꯕꯛ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯣꯟꯕ ꯉꯝꯃꯦꯕꯀꯣ ꯍꯥꯏꯕꯗꯤ 5ꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯂꯥꯏꯅ ꯂꯣꯟꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨ ꯁꯤ ꯆꯥꯎꯕ ꯑꯃꯗꯤ ꯄꯤꯛꯄꯒꯤꯗ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯈꯥꯏꯗꯣꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯥꯏꯗꯣꯛꯑꯦ ꯄꯤꯛꯄꯩꯅ ꯄꯤꯛꯄꯩ ꯃꯃꯜ ꯂꯣꯏ ꯁꯥꯏ ꯑꯆꯧꯕꯩꯅ ꯑꯆꯧꯕꯩ ꯁꯥꯏ ꯑꯣꯀꯦ ꯑꯆꯧꯕꯒꯤꯅ ꯑꯆꯧꯕꯒꯤ ꯃꯃꯜ ꯁꯥꯕꯀꯣ ꯄꯤꯛꯄꯒꯤꯅ ꯑꯗꯣ ꯅꯣꯡꯃꯗ ꯑꯆꯧꯕꯁꯤ ꯀꯌꯥꯃꯨꯛꯇꯤ ꯂꯣꯟꯕ ꯉꯝꯒꯦ ꯁꯤꯁꯦ 2-3ꯒꯨꯝꯕ ꯂꯣꯟꯕ ꯉꯝꯃꯦ 2-3 ꯀꯣ ꯑꯗꯣ ꯅꯣꯡꯃꯗ ꯄꯩꯁꯥꯁꯦ ꯁꯥꯔꯛꯑꯕꯅꯤꯅ ꯊꯥꯗꯗꯤ ꯀꯌꯥꯃꯨꯛ ꯇꯥꯒꯦ ꯏꯁꯥꯒꯤꯁꯦ 3-4 ꯑꯗꯨꯝ 3-4 ꯀꯣ ꯑꯗꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯃꯌꯥꯝ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯁꯥꯕ ꯈꯣꯠꯄ ꯌꯥꯎꯕꯁꯦ ꯀꯔꯤ ꯐꯥꯎꯒꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯀꯌꯥꯃꯨꯛꯇꯤ ꯀꯨꯏꯔꯒꯦ ꯁꯤꯗ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯁꯥꯕ ꯌꯥꯎꯕꯁꯦ ꯆꯍꯤ 2-3 ꯁꯨꯔꯦ ꯑꯗꯨꯗꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯦꯀꯣ ꯆꯍꯤ 2-3ꯗ ꯑꯩꯈꯣꯏꯒꯤꯊꯥ ꯑꯃꯗ 3-4 ꯑꯗꯨꯝ ꯇꯥꯜꯂꯒꯗꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯝꯃꯅꯤꯀꯣ ꯑꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯇꯥꯒꯤ ꯃꯤꯡꯁꯦ ꯑꯝꯇꯪ ꯈꯪꯖꯒꯦ ꯇꯁꯂꯤꯃꯥ ꯀꯧ ꯇꯁꯂꯤꯃꯥ ꯀꯣ ꯀꯥꯏ ꯋꯥꯏꯗ ꯑꯣꯏꯕꯤꯔꯝꯅꯣ ꯂꯤꯂꯣꯡ ꯃꯉꯥ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯏꯇꯥꯒꯤ ꯑꯀꯨꯞꯄꯤ ꯁꯣꯝꯒꯤꯗꯤ ꯑꯃꯤꯇꯥ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤꯗ ꯁꯥꯕ ꯈꯣꯠꯄ ꯌꯥꯎꯕꯁꯦ ꯆꯍꯤ 5-6 ꯁꯨꯔꯦꯕ ꯑꯗꯣ ꯆꯍꯤ 5-6 ꯁꯨꯕꯁꯦ ꯀꯩ ꯐꯥꯎꯒꯦ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯁꯨꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯣ ꯁꯦꯟꯐꯝꯗꯤ ꯀꯌꯥꯝ ꯇꯥꯜꯂꯒꯦ ꯑꯗꯣ ꯌꯨꯝ ꯄꯥꯜꯂꯕꯣ ꯏꯁꯥꯁꯤꯡꯗꯤ ꯄꯥꯟꯗ꯭ꯔꯤꯌꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯨꯡꯖꯜꯂꯦꯕꯀꯣ ꯍꯌꯦꯡ ꯌꯨꯝ ꯄꯥꯟꯕꯒꯤ ꯌꯥꯎꯅꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯒ ꯎꯅꯖꯕꯀꯣ ꯏꯆꯦꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯅꯥꯔꯀꯂꯤ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯔꯝꯅꯣ ꯏꯆꯦꯁꯦ ꯂꯤꯂꯣꯡ ꯂꯩꯀꯥꯏꯗꯒꯤ ꯂꯤꯂꯣꯡꯗꯒꯤꯀꯣ ꯑꯗꯣ ꯀꯔꯤ ꯁꯥꯏꯅꯣ ꯏꯆꯦꯒꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯣꯚꯦꯟ ꯁꯥꯔꯤꯅꯣ ꯕꯦꯛꯅꯤ ꯕꯦꯛꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯥꯔꯤꯁꯦ ꯑꯗꯨꯝ ꯉꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯦꯕ ꯑꯗꯣ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛꯇꯤ ꯁꯥꯕ ꯉꯝꯒꯦ ꯕꯦꯛ 3ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯕꯦꯛ 3ꯃꯨꯛꯇꯤ ꯉꯝꯃꯦꯕ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯆꯦ ꯁꯤꯗ ꯇꯧꯔꯛꯄꯁꯦ ꯆꯍꯤ 4-5 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ 4-5 ꯀꯣ ꯑꯗꯨꯒ ꯃꯁꯤ ꯕꯦꯛ ꯁꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥꯁꯦ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯥꯗ ꯁꯥꯕ꯭ꯔꯥ ꯊꯥꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯕꯦꯛ ꯁꯥꯖꯕꯗꯨꯒꯤ ꯕꯦꯛꯇꯨꯒꯤ ꯑꯗꯨꯝ 5 ꯑꯣꯏꯔꯦ 5ꯗꯨꯒꯤ 10 ꯑꯣꯏꯔꯦ 10ꯗꯨꯒꯤ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯣ ꯉꯁꯤ ꯏꯆꯦꯒꯤ ꯉꯁꯤ ꯁꯥꯔꯤꯁꯦ 2 ꯁꯥꯕ ꯂꯣꯏꯔꯦꯅ ꯈꯜꯂꯣ ꯑꯗꯨꯗꯤ ꯀꯌꯥ ꯐꯪꯗꯣꯏꯅꯣ ꯏꯆꯦꯒꯤꯁꯦ ꯑꯗꯨꯗꯤ ꯕꯦꯛꯇ ꯂꯩꯔꯦ ꯕꯦꯛꯇ ꯂꯩꯌꯦꯕ ꯑꯗꯣ ꯏꯆꯦꯅ ꯉꯁꯤ ꯁꯥꯔꯤꯕ ꯁꯤ ꯕꯦꯛꯁꯦ ꯁꯤ ꯀꯌꯥ ꯐꯪꯉꯛꯇꯣꯏꯅꯣ 120 ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯕꯦꯛ 3 ꯌꯣꯜꯂꯗꯤ 750 ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯣꯀꯦ ꯁꯣꯝꯒꯤ ꯃꯤꯡꯁꯨ ꯑꯝꯇ ꯈꯪꯖꯒꯦꯀꯣ
ꯀꯩ Rukaya. ꯔꯨꯀꯌꯥ ꯑꯗꯨꯒ ꯂꯥꯝꯕꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯃꯤꯡ ꯑꯝꯇꯪ ꯈꯪꯖꯒꯦ ꯁꯍꯥꯅꯥ ꯁꯣꯝꯒꯤꯗꯤ ꯔꯣꯁꯅꯤ ꯕꯦꯃꯥ ꯑꯣꯀꯦ ꯃꯌꯥꯝ ꯁꯣꯝꯒꯤ ꯑꯃꯨꯛ ꯈꯪꯖꯒꯦ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ Sadya. ꯀꯩꯕ Sadya. ꯁꯗ꯭ꯌꯥ ꯀꯣ ꯑꯗꯣ ꯁꯣꯝꯒꯤꯗꯤ Banu. ꯕꯅꯨ ꯑꯗꯣ ꯁꯣꯝꯒꯤꯗꯤ Salma. ꯁꯜꯃꯥ ꯑꯗꯨꯒ ꯏꯆꯦ Mani. ꯊꯝꯕꯥꯜꯃꯅꯤ ꯀꯩ ꯁꯥꯔꯝꯃꯤꯅꯣ ꯁꯣꯝꯒꯤꯁꯦ Bek saramba bek mari. ꯕꯦꯛ ꯃꯔꯤꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯀꯌꯥ ꯁꯨꯈ꯭ꯔꯒꯦ ꯂꯣꯟꯕꯁꯦ Ani muksuya. ꯑꯅꯤꯃꯨꯛ ꯁꯨꯔꯦꯕ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯨꯃꯥꯏꯅ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯛꯄꯁꯦ Chahi ani ahum mai. ꯆꯍꯤ ꯑꯅꯤ ꯑꯍꯨꯝꯃꯨꯛꯇꯤ ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯏꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯣ Tammi. ꯇꯝꯃꯤꯌꯥ 11 start. ꯑꯣꯀꯦ 11 da. 11ꯗꯀꯣ ꯑꯗꯣ ꯁꯥꯏꯟꯁꯂꯣ ꯑꯥꯔꯠꯁꯂꯣ Science. ꯁꯥꯏꯟꯁꯇ ꯌꯥꯝꯅ ꯇꯥꯕꯗ ꯉꯛꯆꯩꯀꯣ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯁꯨꯕ ꯅꯣꯝꯕꯗꯁꯨ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯀꯣ ꯌꯥꯎꯔꯝꯃꯤꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯊꯥꯗ ꯑꯣꯏꯅ ꯄꯤꯕ꯭ꯔꯥ ꯁꯦꯟꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯁꯥꯕꯩ ꯃꯇꯨꯡ ꯏꯟꯅ ꯄꯤꯌꯦ ꯁꯥꯕꯩ ꯃꯇꯨꯡ ꯏꯟꯅ ꯄꯤꯕ ꯑꯗꯣ ꯑꯦꯛꯖꯥꯝ ꯃꯌꯥꯗꯗꯤ ꯇꯣꯛꯑꯦ ꯑꯗꯨꯝ ꯁꯥꯗ꯭ꯔꯦ ꯑꯦꯛꯖꯥꯝ ꯃꯌꯥꯗꯗꯤ ꯂꯦꯞꯄꯦ ꯂꯦꯞꯄꯦꯕ ꯑꯗꯣ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯥꯛꯀꯦ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯉꯁꯥꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯣ ꯁꯥꯕꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯥꯛꯑꯒ ꯁꯥꯏ ꯑꯗꯣ ꯍꯟꯕꯅ ꯄꯨꯡ ꯀꯌꯥꯗ ꯍꯟꯒꯦ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯔꯅꯤ ꯑꯗꯨꯒ ꯁꯥꯕ ꯍꯧꯖꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯂꯥꯏꯔꯤꯛ ꯁ꯭ꯇꯗꯤ ꯑꯃꯨꯛ ꯇꯧꯖꯔꯅꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯔꯒ ꯍꯥꯏꯗꯤ ꯍꯣꯕꯤꯁꯦ ꯂꯣꯏꯅ ꯊꯝꯈ꯭ꯔꯦꯕꯀꯣ ꯑꯥ ꯑꯗꯣ ꯁꯣꯝꯒꯤ ꯏꯆꯦꯈꯣꯏ ꯃꯌꯥꯝꯁꯨ ꯂꯝ ꯑꯝꯇꯪ ꯈꯪꯖꯒꯦ ꯂꯝꯁꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯝꯅꯣ ꯂꯤꯂꯣꯡ ꯉꯥꯛꯇꯔꯥ ꯑꯣ ꯂꯤꯂꯣꯡ ꯁꯣꯝꯁꯨ ꯂꯤꯂꯣꯡꯗꯒꯤꯀꯣ ꯑꯥ ꯑꯗꯣ ꯃꯌꯥꯝꯁꯨ ꯊꯕꯛ ꯑꯗꯨꯝ ꯁꯨꯕꯁꯦ ꯇꯨꯃꯤꯟꯅꯗꯤ ꯁꯨꯔꯝꯃꯣꯏꯅ ꯈꯜꯂꯤꯀꯣ ꯁꯣꯏꯗꯅ ꯏꯁꯩꯁꯨ ꯉꯪꯉꯝꯒꯅꯤ ꯑꯗꯣ ꯀꯅꯥꯅ ꯏꯁꯩꯁꯦ ꯏꯍꯩ ꯍꯩꯒꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯞꯅ ꯁꯛꯇꯣꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯇꯞꯅ ꯁꯛꯄꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯁꯣꯏꯗꯅ ꯍꯧꯅꯗꯤ ꯁꯛꯑꯝꯒꯅꯤꯅ ꯈꯜꯂꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯄꯨꯂꯞꯀ ꯁꯨꯔꯒ ꯉꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯑꯥꯗ ꯀꯟꯅ ꯁꯥꯕꯤꯔꯤꯀꯣ ꯏꯆꯦꯁꯦ ꯈꯣꯡꯒ ꯊꯥꯡꯗꯣꯛꯇꯅꯀꯣ ꯀꯔꯤꯅꯣ ꯏꯆꯦꯅ ꯁꯥꯕꯤꯔꯤꯁꯦ ꯕꯦꯛ ꯃꯔꯤꯅꯦꯕꯀꯣ ꯑꯗꯣ ꯕꯦꯛ ꯃꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯕꯤꯟꯗꯤ ꯂꯣꯟꯕꯒꯨꯝꯅ ꯂꯣꯜꯂꯤꯕꯅꯦꯕꯀꯣ ꯑꯃꯇꯪ ꯄꯤꯕꯤꯔꯛꯎꯅꯦ ꯏꯆꯦ ꯑꯃꯇꯪ ꯌꯦꯡꯖꯒꯦ ꯀꯦ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯎꯕꯤꯔꯤꯕ ꯕꯦꯛꯁꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯄꯛꯅꯕꯅꯤꯀꯣ ꯌꯥꯝ ꯐꯖꯅ ꯂꯣꯜꯂꯦ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯌꯥꯝ ꯂꯥꯏꯅ ꯎꯕ ꯋꯥꯅꯤ ꯇꯝꯕꯨ ꯇꯝꯃꯕꯗꯤ ꯑꯗꯨꯝ ꯂꯥꯏꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯎꯕꯗꯗꯤ ꯈꯤꯇꯪ ꯂꯨꯗꯣꯏ ꯃꯥꯜꯂꯦ ꯀꯩꯅꯣꯗ ꯃꯌꯦꯛꯁꯦ ꯕꯤꯟꯗꯤ ꯃꯔꯣꯟ ꯑꯣꯏꯔꯒꯁꯨ ꯇꯔꯨꯛ ꯊꯣꯛꯄꯀꯣ ꯑꯗꯣ ꯏꯆꯦ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯒꯦ ꯁꯤꯗ ꯊꯕꯛ ꯇꯧꯔꯛꯄꯁꯦ ꯆꯍꯤ 5ꯃꯨꯛ ꯐꯥꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤꯀꯣ ꯄꯨꯜꯂꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯊꯕꯛ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯉꯒ ꯑꯣꯔ ꯑꯉꯥꯡ ꯁꯦꯟꯅꯔꯒ ꯂꯩꯀꯣ ꯑꯅꯝꯕꯅꯗꯤ ꯑꯗꯣ ꯁꯤ ꯂꯩꯇꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯍꯦꯟꯂꯨꯝꯒꯤ ꯄ꯭ꯔꯗꯛ ꯑꯣꯏꯕ ꯄꯨꯊꯣꯔꯛꯄꯁꯦ ꯁꯤ ꯀꯔꯤ ꯐꯥꯎꯒꯦ ꯏꯆꯦ ꯍꯣꯏ ꯑꯗꯨꯝ ꯌꯨꯝꯒꯤꯁꯨ ꯊꯕꯛꯇꯣ ꯍꯣꯠꯅꯔꯦ ꯁꯤꯁꯨ ꯁꯦꯟ ꯂꯝꯕꯤꯗ ꯌꯨꯝꯒꯤꯁꯨ ꯃꯇꯦꯡ ꯑꯣꯏꯅꯉꯥꯏ ꯑꯗꯨꯝ ꯇꯧꯔꯦ ꯊꯕꯛ ꯍꯥꯏꯗꯤ ꯉꯁꯥꯏ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅꯁꯨ ꯉꯁꯥꯏꯒꯤ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯀꯣ ꯑꯗꯣ ꯏꯆꯦꯁꯨ ꯀꯨꯏꯔꯦ ꯍꯥꯏꯔꯦꯀꯣ ꯁꯤ ꯊꯕꯛ ꯇꯧꯔꯛꯄꯁꯦ ꯑꯗꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯏꯆꯦ ꯔꯣꯃꯤꯇꯥꯅ ꯃꯌꯥꯝꯒꯤꯗꯃꯛ ꯍꯥꯏꯗꯤ ꯅꯨꯄꯤ ꯈꯛꯇꯒꯤꯗꯃꯛꯀꯣ ꯁꯨꯃꯥꯏꯅ ꯊꯕꯛ ꯄꯤꯕꯤꯕꯁꯦ ꯀꯔꯤ ꯐꯥꯎꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯗ ꯃꯥꯔꯀꯦꯠꯇ ꯊꯣꯛꯑꯒ ꯇꯧꯕꯗꯨ ꯉꯝꯖꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯌꯨꯝꯗ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯁꯪꯒꯣꯏ ꯑꯃꯗ ꯄꯨꯜꯂꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯔꯣꯃꯤꯇꯥꯅ ꯄꯨꯟꯅ ꯂꯧꯈꯠꯄꯤꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯄꯦꯃꯦꯟ ꯇꯧꯁꯦꯁꯨ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯒ ꯎꯅꯖꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅꯀꯣ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯕꯦꯛ ꯁꯥꯕꯁꯨ ꯃꯤꯠꯅ ꯎꯖꯔꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯥꯏꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯁꯥꯕ ꯑꯣꯏꯅ ꯎꯖꯔꯦꯀꯣ
ꯑꯗꯨꯒ ꯇꯥꯃꯣꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦꯃꯒꯁꯤ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯅꯤꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯉꯁꯥꯏꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯡꯒꯟꯕꯁꯦ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯣꯂꯤ ꯑꯣꯏꯕꯁꯦ ꯀꯅꯥꯅꯣ ꯑꯗꯨꯗꯩ ꯇꯥꯃꯣꯗꯤ ꯈꯔ ꯅꯪꯗ꯭ꯔꯗꯤ ꯈꯔ ꯁꯥꯎꯒꯜꯂꯦ ꯁꯥꯎꯕꯁꯨ ꯊꯨꯅ ꯐꯩꯌꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯣꯏꯗ ꯑꯩꯅ ꯄꯥꯈ꯭ꯔꯅꯦꯕ ꯑꯩꯒꯤ ꯄꯣꯠ ꯑꯣꯔꯗꯔꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯐꯪꯐꯝꯁꯦ ꯍꯣꯏ ꯅꯪꯅꯤ ꯑꯗꯨꯝ ꯍꯥꯏꯅꯦꯕ ꯃꯥꯅ ꯅꯪꯉꯔꯣꯏ ꯍꯥꯏꯕꯁꯤ ꯄꯥꯈꯠꯀꯅꯦꯕ ꯑꯩꯗꯤ ꯄꯣꯠꯁꯤ 100 ꯑꯣꯔꯗꯔ ꯅꯠꯇ꯭ꯔ 500 ꯄꯤꯗꯧꯁꯦ ꯑꯩ 50 ꯑꯩꯅ ꯍꯥꯟꯅ ꯍꯦꯟꯅ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯅꯦꯕ ꯑꯩꯉꯣꯟꯗ ꯅꯪꯖꯅꯤ ꯍꯥꯏꯕ ꯇꯥꯏꯃꯤꯡꯁꯦ ꯅꯪꯅꯕ ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯩꯅ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯉꯝꯅꯕ ꯇꯧꯅꯤ ꯍꯥꯏꯗꯤ ꯇꯧꯔꯅꯦꯕ ꯅꯣꯏ ꯇꯥꯃꯣꯒꯤꯅ ꯅꯪꯉꯔꯣꯏ ꯍꯥꯏꯕꯁꯤꯒꯤ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯇꯦꯟꯁꯟꯁꯦ ꯃꯤ ꯄꯥꯈꯠꯄꯤꯗꯣ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗꯀꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯍꯥꯏꯗꯤ ꯀꯣꯟꯗ ꯐꯤ ꯁꯥꯕꯒꯨꯝꯕ ꯑꯣꯔ ꯅꯨꯄꯤꯒꯤ ꯍꯤꯔꯝꯅꯤ ꯀꯥꯏꯅ ꯁꯨꯝꯕ ꯅꯨꯄꯤꯒꯤ ꯕꯦꯒꯀꯨꯝꯕ ꯁꯥꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯁꯃꯥꯖꯀꯤ ꯅꯣꯛꯅꯕꯒꯨꯝꯕ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯒꯨꯝꯕ ꯂꯥꯛꯄꯒꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯇꯥꯃꯣꯗ ꯑꯗꯨꯝꯕꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯂꯩꯇꯦ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯝꯕꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯅꯨꯄꯥ ꯊꯣꯡ ꯃꯥꯟꯅꯅ ꯑꯗꯨꯝ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯔ ꯊꯥ ꯑꯃꯗꯒ ꯍꯥꯏꯐꯦꯠ ꯃꯣꯏ ꯃꯌꯥꯝꯁꯦ ꯔꯤꯐ꯭ꯔꯦꯁꯤꯡ ꯑꯣꯏꯅꯕ ꯔꯤꯌꯨꯅꯤꯌꯟꯒꯨꯝꯕ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯣꯏꯕꯒꯨꯝꯕ ꯑꯣꯔ ꯆꯥꯛ ꯆꯥꯅꯕꯒꯨꯝꯕ ꯆꯥꯃꯤꯟꯅꯕꯒꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯌꯨꯅꯤꯌꯟꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯗꯤ ꯉꯝꯗꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯀꯔꯤ ꯍꯥꯏꯅꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯅ ꯊꯕꯛ ꯉꯝꯅꯕ ꯑꯣꯔꯗꯔꯁꯨ ꯄꯤꯅꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏꯒꯤ ꯒꯦꯗꯔꯤꯡꯁꯦ ꯁꯣꯁꯤꯌꯦꯜ ꯒꯦꯗꯔꯤꯡꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯤꯊꯗꯅ ꯑꯗꯨꯝ ꯊꯗꯅꯕ ꯍꯣꯠꯅꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯃꯒꯤ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯑꯣ ꯑꯃꯒꯤ ꯐꯦꯁꯇꯤꯚꯦल ꯂꯥꯛꯑꯣ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯕꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏ ꯋꯥꯀꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯒꯤꯗ ꯆꯤꯊꯗꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯑꯗꯨꯒ ꯇꯥꯃꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯃꯨꯁꯂꯤꯝ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯃꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯗꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯏꯌꯦꯅ ꯍꯥꯏꯕꯤꯔꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗꯁꯨꯀꯣ ꯍꯥꯏꯗꯤ ꯖꯥꯇꯤ ꯖꯥꯠ ꯈꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯀꯣ ꯑꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯥꯔꯤꯕ ꯄꯣꯠꯂꯝ ꯃꯌꯥꯝꯁꯦ ꯏꯆꯦ ꯑꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯑꯥꯎꯠꯁꯥꯏꯗꯇ ꯊꯥꯕꯒꯤ ꯁꯤ ꯂꯥꯛꯄꯁꯦ ꯀꯅꯥꯗꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯤꯅ ꯀꯃꯥꯏꯅ ꯇꯧꯔ ꯈꯪꯂꯛꯄꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯃꯇꯥꯡꯁꯦ ꯁꯤमꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯃꯣ ꯃꯁꯤ ꯀꯁꯇꯃꯔꯁꯤꯡꯁꯤꯗꯤ ꯀꯁꯇꯃꯔ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯄꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯥꯖꯔꯤꯁꯦ ꯃꯃꯥꯡꯗ ꯇ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦल ꯇ꯭ꯔꯦꯗ ꯐꯦꯌꯔꯒꯨꯝꯕ ꯆꯠꯂꯨꯕꯗꯒꯤ ꯑꯗꯨꯝ ꯀꯥꯟꯅꯕꯁꯨ ꯐꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯀꯤ ꯗꯣꯃꯦꯁꯇꯤꯛ ꯃꯥꯔꯀꯦꯠꯀꯤ ꯀꯁꯇꯃꯔ ꯑꯗꯨꯝ ꯐꯖꯅ ꯐꯪꯉꯦ ꯑꯗꯨꯒ ꯕꯥꯏ ꯗ ꯕꯥꯏ ꯑꯩꯈꯣꯏꯅ ꯁꯨꯈꯪ ꯈꯪꯗꯕ ꯁꯨꯈꯪ ꯈꯜꯂꯨꯗꯕ ꯖꯒꯥꯗꯒꯤ ꯐꯣꯟ ꯍꯦꯛꯇ ꯂꯥꯛꯑꯦ ꯀꯣꯜꯁꯦ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏ ꯅꯝꯕꯔꯁꯤ ꯑꯩꯈꯣꯏꯅ ꯄꯤꯔꯨꯕꯁꯨ ꯅꯠꯇꯕ ꯃꯇꯣꯝꯇꯁꯨ ꯊꯤ ꯂꯥꯛꯑꯦ ꯌꯨꯝꯁꯦ ꯑꯗꯨꯝ ꯃꯣꯏ ꯃꯁꯥꯅ ꯑꯗꯨꯝ ꯊꯤꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯀꯁꯇꯃꯔꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯣꯏ ꯑꯃꯅ ꯄꯥꯎ ꯑꯗꯨꯝ ꯄꯤꯅꯔꯒ ꯑꯗꯨꯝ ꯑꯣꯔꯗꯔꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯖꯅ ꯗꯤꯜ ꯇꯧꯅꯔꯒ ꯑꯗꯨꯃꯥꯏꯅ ꯏꯅꯧ ꯅꯧꯕ ꯀꯁꯇꯃꯔ ꯃꯌꯥꯝꯁꯨ ꯆꯪꯉꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯄꯣꯠꯊꯣꯛꯁꯤ ꯄꯥꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯗꯦꯟ ꯀꯧꯅꯥꯁꯤꯒꯤ ꯃꯥꯒꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯂꯩꯖꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯪꯗꯕꯁꯨ ꯑꯣꯏꯕ ꯑꯗꯨꯝꯕꯒꯤ ꯄꯣꯠꯇꯨ ꯂꯩꯕꯅꯤ나 ꯑꯗꯨꯝ ꯊꯤꯕꯤꯔꯛꯑꯦ ꯀꯁꯇꯃꯔꯅ ꯑꯗꯨꯝ ꯊꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯀꯁꯇꯃꯔꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯤꯁꯨ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯔꯛꯄ ꯑꯗꯨꯒ ꯇꯥꯃꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯅꯀꯣ ꯑꯩꯈꯣꯏ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝꯗ ꯑꯆꯧꯕ ꯏꯝꯄꯦꯛ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯑꯃ ꯄꯤꯔꯤꯕꯀꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯃꯒꯤ ꯃꯤꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯩꯕꯤꯕ꯭ꯔꯥ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯣꯔ ꯐꯦꯁꯕꯨꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯁꯦꯝꯖꯗ꯭ꯔꯤ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯦꯁꯕꯨꯛꯇꯗꯤ ꯄꯦꯖ ꯑꯃ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯒꯗꯤ ꯊꯝꯃꯦ ꯔꯣꯃꯤꯇꯥ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯍꯥꯏꯕꯁꯤꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤꯁꯤ ꯃꯄꯥꯟꯂꯣꯝꯗ ꯊꯥꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯁꯤ ꯊꯥ ꯑꯃꯗ ꯀꯌꯥꯃꯨꯛꯇꯤ ꯊꯥꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯪꯖꯅꯤꯡꯉꯤ ꯃꯁꯤ ꯀꯩꯅꯣꯅꯦ ꯍꯣꯏ ꯈꯤꯇꯪ ꯐꯤꯛꯁꯇꯤ ꯑꯣꯏꯗꯦ ꯁꯤꯖꯅꯦꯜ ꯈꯔ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝ ꯐꯦꯁꯇꯤꯚ ꯁꯤꯖꯟꯗꯗꯤ ꯑꯗꯨꯝ ꯍꯦꯚꯤ ꯑꯗꯨꯝ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯏ ꯂꯣꯠꯁꯦ ꯑꯗꯨꯒ ꯑꯇꯩ ꯅꯣꯔꯃꯦꯜ ꯃꯇꯝꯗ ꯑꯇꯩ ꯑꯇꯣꯞꯄ ꯁꯤꯖꯟꯁꯤꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯚꯔꯦꯖꯇ ꯑꯗꯨꯝ ꯊꯥ ꯑꯃꯗ ꯆꯥꯎꯔꯥꯛꯅ ꯑꯗꯨꯝ ꯂꯨꯄꯥ ꯂꯥꯛ 2-3 ꯇꯥꯗꯅ ꯑꯗꯨꯝ ꯊꯥꯏ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤꯗꯤ ꯀꯌꯥꯃꯨꯛ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯦ ꯀꯗꯥꯏꯕꯨ ꯇꯥꯅ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯦ ꯆꯍꯤ ꯑꯃꯗ ꯀꯌꯥꯃꯨꯛꯇꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯃꯥꯔꯖꯤꯟꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯔꯖꯤꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯁꯤ ꯃꯌꯥꯝꯅꯗꯤ ꯀꯔꯤ ꯍꯥꯏꯕꯤꯗꯧꯅꯣ ꯈꯪꯗꯦ ꯃꯥꯔꯖꯤꯟ ꯄ꯭ꯔꯣꯐꯤꯠ ꯃꯥꯔꯖꯤꯟ ꯍꯣꯠꯄꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯅꯤꯃꯝ ꯃꯥꯔꯖꯤꯟ ꯐꯪꯉꯒꯁꯨ ꯃꯦꯛꯁꯤꯃꯝ ꯀ꯭ꯋꯥꯟꯇꯤꯇꯤ
ꯗ ꯄꯣꯠꯁꯤ ꯁꯦꯜ ꯇꯧꯍꯧꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠꯅꯦꯕ ꯍꯥꯏꯗꯤ ꯂꯨꯄꯥ 5ꯗ ꯂꯦꯝꯃꯒꯁꯨ ꯂꯨꯄꯥ 5 ꯂꯦꯝꯖꯔꯒꯁꯨ ꯑꯩꯅ ꯄꯣꯠ 1000 ꯌꯧ ꯇꯥꯔꯗꯤ 5000ꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯍꯥꯏꯗꯤ ꯅꯠꯇꯦ 25000ꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯐꯤꯠꯁꯤ ꯃꯥꯔꯖꯤꯟ ꯌꯥꯝ ꯊꯝꯃꯨꯕꯒꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯑꯗꯨꯒꯤ ꯀꯜꯂꯛꯄ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯄ ꯃꯥꯔꯖꯤꯟ ꯈꯔ ꯊꯝꯃꯒ ꯀ꯭ꯋꯥꯟꯇꯤꯇꯤꯁꯤ ꯃꯦꯛꯁꯤꯃꯝ ꯀ꯭ꯋꯥꯟꯇꯤꯇꯤ ꯄꯤꯅꯕ ꯍꯣꯠꯅꯕꯁꯤꯗ ꯁꯤꯅ ꯇꯥꯔꯒꯦꯠ ꯇꯧꯋꯦꯕ ꯑꯗꯨꯅ ꯆꯍꯤꯗ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ GSTꯁꯦ ꯑꯩꯈꯣꯏ GST ꯅꯝꯕꯔ ꯂꯩ GST ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯐꯥꯏꯂꯤꯡ ꯇꯧꯏ ꯑꯗꯨ ꯆꯍꯤ ꯑꯦꯚꯔꯦꯖꯇ ꯑꯩꯈꯣꯏ 50,000 ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯧꯅꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯃꯄꯥꯟꯂꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯣꯏꯅ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯤꯒꯤ ꯄꯥꯔꯠꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯖꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯁꯣꯔꯨꯝ ꯈꯔ ꯑꯩꯈꯣꯏ ꯑꯥꯎꯠꯂꯦꯠ ꯍꯥꯡꯇꯣꯛꯅꯤꯡꯉꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯋꯥꯛꯁꯦꯠ ꯀꯝ ꯁꯦꯜ ꯀꯩꯅꯣ ꯑꯣꯏꯔꯒ ꯂꯩꯕꯅꯦꯕ ꯗꯤꯄꯣ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯦꯌꯔꯄꯣꯔꯠ ꯂꯥꯏꯟꯁꯤꯗ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯖꯒꯥꯁꯤ ꯁ꯭ꯄꯣꯠꯁꯦ ꯑꯗꯨꯒ ꯑꯅꯛꯄꯗ ꯒꯨꯋꯥꯍꯥꯇꯤ ꯑꯅꯤꯁꯤ ꯑꯍꯥꯟꯕꯗ ꯇꯥꯔꯒꯦꯠ ꯑꯩꯈꯣꯏ ꯇꯧꯅꯤꯡꯉꯦ ꯗꯦꯜꯂꯤꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯅ ꯃꯣꯏ ꯑꯥꯎꯠꯂꯦꯠ ꯂꯣꯏꯅ ꯍꯥꯡꯇꯣꯛꯄꯅꯤꯅ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯀꯝꯄꯤꯠ ꯇꯧꯕꯁꯨ ꯄꯥꯝꯗꯕ ꯑꯗꯨꯕꯨ ꯗꯣꯃꯦꯁꯇꯤꯛ ꯃꯥꯔꯀꯦꯠꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯁꯤ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠ ꯁꯤ ꯑꯗꯨꯝ ꯆꯠꯂꯒꯁꯨ ꯂꯣꯀꯦꯜ ꯃꯥꯔꯀꯦꯠꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯦꯛꯁꯄꯣꯖꯔ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯍꯧꯖꯤꯛꯁꯦ ꯑꯌꯥꯝꯕ ꯃꯄꯥꯟꯗ ꯉꯥꯛꯇ ꯌꯣꯜꯂꯒꯁꯨ ꯑꯩꯈꯣই ꯂꯣꯀꯦꯜ ꯄ꯭ꯔꯣꯗꯛꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄ꯭ꯔꯣꯗꯛꯁꯤꯡꯁꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯅꯕꯒꯤ ꯏꯊꯤꯜ ꯑꯃ ꯍꯥꯏꯗꯤ ꯃꯣꯏꯅ ꯂꯩꯕꯤꯕ ꯂꯩꯕꯤꯗꯕꯗꯨꯅ ꯑꯃꯅꯤꯀꯣ ꯊꯥꯏꯅꯒꯁꯨ ꯈꯦꯠꯅꯕꯗꯤ ꯀꯔꯃ ꯗꯦꯕ ꯀꯔꯃꯁꯦ ꯁꯤꯖꯤꯟꯅꯔꯦꯕ ꯂꯨꯍꯣꯡꯕ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯒꯤꯐ ꯕꯣꯛꯁꯁꯦ ꯄꯦꯄꯔꯗ ꯇꯧꯗꯣꯏ ꯃꯍꯨꯠꯇꯨꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯇꯧꯔꯦꯕ ꯃꯄꯥꯟꯒꯤ ꯄꯦꯄꯔ ꯀꯩꯀꯩ ꯇꯧꯔꯝꯃꯤꯗꯅ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯣꯔꯗꯔ ꯌꯥꯝ ꯂꯥꯛꯑꯦ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯧꯅꯥꯒꯤ ꯑꯩꯈꯣꯏꯅ ꯁꯥꯖꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯁꯤ ꯑꯗꯨꯝ ꯃꯇꯝꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯦꯀꯞ ꯕꯣꯛꯁꯐꯥꯎꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯌꯥꯝ ꯇꯧꯔꯝꯃꯤꯀꯣ ꯍꯧꯖꯤꯛꯅ ꯀꯧꯅꯥꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯤꯖꯤꯟꯅꯔꯛꯄ ꯃꯣꯏꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯇꯥꯃꯣꯗꯀꯣ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯌꯣꯡꯗ ꯁꯥꯖꯕ ꯐꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯏꯜꯂꯤꯕ ꯉꯁꯤ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯨꯁꯜꯂꯛꯏꯀꯣ ꯑꯗꯨꯒꯨꯝꯅ ꯉꯁꯥꯏꯒꯤ ꯀꯧꯅꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯑꯣꯔ ꯑꯦꯅꯤ ꯄ꯭ꯂꯦꯁꯇ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯁꯥꯝꯗꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯃꯁꯤ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯃꯨꯛ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯤ ꯍꯦꯟꯒꯠꯈꯤ ꯇꯥꯔꯒꯗꯤ ꯃꯁꯤ ꯀꯜꯍꯧꯅꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯌꯣꯡ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯜꯍꯧꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯇ ꯑꯩꯈꯣꯏ ꯀꯧꯅꯥꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯁꯨꯖꯔꯨꯕꯒꯤꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯝꯁꯤꯗ ꯐꯪꯕ ꯄꯣꯠꯊꯣꯛꯅꯤ ꯀꯩꯅꯣꯅꯤ ꯄꯥꯝꯕꯤꯅꯤ ꯍꯥꯏꯕꯒꯤꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯁꯤꯗꯩꯗ ꯂꯨꯔꯤꯗꯤ ꯍꯧꯖꯤꯛꯁꯤ ꯄꯨꯔꯥ ꯃꯥꯔꯀꯦꯠꯁꯤ ꯄꯨꯔꯥ ꯀꯝꯄꯤꯇꯤꯁꯟꯅꯦꯕ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯁꯦꯛꯇꯔꯁꯤꯗꯁꯨ ꯄꯨꯔꯥ ꯀꯝꯄꯤꯇꯤꯁꯟꯁꯤ ꯌꯥꯝ ꯋꯥꯡꯅ ꯂꯩꯌꯦꯕ ꯏꯅꯛ ꯅꯛꯄꯗ ꯑꯩꯈꯣꯏꯅ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏꯔꯦ ꯒꯨꯋꯥꯍꯥꯇꯤꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯒꯨꯋꯥꯍꯥꯇꯤ ꯀꯥꯡꯕꯨꯅꯕꯨ ꯑꯩꯈꯣꯏꯗꯒꯤ ꯄꯣꯠꯁꯦ ꯑꯣꯔꯗꯔ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯤꯕ ꯀꯧꯅꯥꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯇꯪ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁꯁꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯣꯔꯛꯄ ꯑꯣꯏꯁꯅꯨ ꯇꯧꯕꯇꯕꯨ ꯀꯧꯅꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗ GI ꯇꯦꯛ ꯇꯥꯟꯅꯔꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯂꯩ ꯑꯗꯨ GI ꯇꯦꯛ ꯐꯪꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯈꯤꯇꯪ ꯊꯨꯖꯟꯕꯤꯔꯒ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯀꯧꯅꯥꯁꯦ ꯑꯩꯈꯣꯏꯒꯤꯅꯤꯀꯣ ꯍꯥꯏꯅ ꯔꯤꯖꯥꯔꯕꯦꯁꯟ ꯑꯃ ꯔꯤꯖꯥꯔꯕ ꯑꯃ ꯊꯝꯍꯧꯔꯒꯗꯤ ꯇꯨꯡꯗ ꯀꯧꯅꯥꯒꯤ ꯄ꯭ꯔꯣꯗꯛꯁꯟꯁꯦ ꯑꯗꯨꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯍꯧꯅꯤ ꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤ GI ꯇꯦꯛꯁꯤꯃ ꯁꯣꯏꯗꯅ ꯊꯝꯈ꯭ꯔꯗꯤ ꯅꯦꯝ ꯍꯣꯏꯗꯤ ꯅꯦꯝ ꯄ꯭ꯂꯦꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯈ꯭ꯔꯒꯗꯤ ꯀꯜꯍꯧꯕ ꯉꯝꯅꯤ ꯍꯥꯏꯕꯤꯕꯅꯦꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯀꯣ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯁꯨꯕ ꯅꯣꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯥꯃꯣ ꯑꯃꯗꯤ ꯏꯆꯦ ꯑꯃꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯗ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄꯤꯅꯤꯡꯉꯤꯁꯦ ꯊꯕꯛꯁꯦ ꯃꯣꯏꯅ ꯍꯩꯅꯤꯡꯉꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯥꯐꯠꯀꯤ ꯃꯇꯥꯡꯁꯦ ꯀꯧꯅꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯗ ꯃꯣꯏꯁꯨ ꯍꯩꯅꯤꯡꯕ ꯌꯥꯎ ꯇꯥꯔꯕ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯑꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗꯩ ꯈꯪꯅꯤꯡꯕ ꯌꯥꯎꯔꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯧꯅꯥ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯥꯐꯠꯀꯤ ꯄꯣꯠ ꯂꯣꯟꯕꯕꯨ ꯑꯣꯏꯔꯣ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣই ꯍꯧꯖꯤꯛ ꯑꯗꯨꯝ ꯏꯆꯥ ꯏꯁꯨ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯍꯦꯟꯇꯣꯛꯅ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯀꯣꯝꯅ ꯂꯩꯖꯕ ꯉꯝꯃꯦꯕ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯔꯀꯥꯔ ꯊꯕꯛ ꯊꯤꯔꯨꯗ꯭ꯔꯒꯁꯨ ꯌꯥꯗ꯭ꯔꯥ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯃꯇꯦꯡ ꯑꯩꯈꯣꯏꯗꯩ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ
ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯦꯅ ꯂꯩ ꯑꯩꯈꯣꯏ ꯏꯁꯝ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯏꯟꯀꯝꯁꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗꯒꯤ ꯖꯦꯅꯦꯔꯦꯠ ꯇꯧꯅ ꯃꯄꯥꯟꯗꯒꯤ ꯏꯟꯀꯝꯁꯤ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯔꯦꯚꯤꯅ꯭ꯌꯨ ꯖꯦꯅꯦꯔꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯆꯤꯜꯍꯥꯎ ꯊꯤꯕ ꯌꯥꯗꯕ ꯊꯕꯛꯁꯦ ꯑꯗꯨꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯦꯛꯁꯤꯃꯝ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯁ꯭ꯇꯦꯠꯇ ꯂꯥꯛꯅꯕ ꯍꯣꯠꯅꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯁꯨꯃꯤꯟꯅꯁꯤ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯑꯗꯩ ꯑꯗꯨꯝ ꯍꯩꯃꯤꯟꯅꯕꯁꯤꯡꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯈꯪꯕꯣꯏꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯁꯨꯅꯤꯡꯉꯗꯤ ꯇꯟꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯋꯥꯗꯦꯕ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯤ ꯍꯣꯏ ꯃꯥꯏ ꯍꯩꯖꯕ ꯁꯤꯟꯐꯝꯗꯣ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯇꯥꯃꯣ ꯑꯃꯗꯤ ꯏꯆꯦꯃꯒꯤ ꯇꯥꯡꯂꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄ ꯇꯥꯃꯣ ꯑꯃꯗꯤ ꯏꯆꯦꯃꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯄꯟꯕ ꯂꯩꯇꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯑꯣꯏꯔꯁꯅꯨꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯔꯛꯂꯦ ꯑꯗꯨ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯅꯧꯕ ꯃꯤꯑꯣꯏ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅ ꯊꯝꯖꯔꯤ ꯄꯤꯅꯕꯤꯔꯁꯤ